ꯌꯦꯡꯕꯤꯌꯨ ꯎꯔꯤꯕ ꯌꯨꯝ ꯑꯁꯤꯃꯛ ꯒꯣꯔꯒꯣ ꯃꯃꯥ ꯃꯆꯥꯒꯤ ꯂꯥꯏꯔ ꯈꯥꯡꯄꯣꯛꯅꯤ ꯉꯁꯤꯗꯤ ꯃꯃꯥ ꯃꯆꯥ ꯒꯣꯔꯒꯣꯅ ꯐꯥꯔꯛꯄ ꯑꯆꯧꯕ ꯉꯥ ꯄꯣꯔꯣꯝ ꯑꯗꯣ ꯊꯣꯡꯗꯨꯅ ꯆꯥꯔꯦ ꯆꯥꯛꯆꯥ ꯇꯣꯛꯂꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯒꯣꯔꯒꯣ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯂꯦ ꯑꯁ ꯉꯁꯤꯗꯤ ꯍꯥꯎꯅ ꯆꯥꯔꯦꯍꯦ ꯄꯨꯛꯀꯥꯁꯤ ꯎꯏꯇꯤꯃꯨꯛ ꯀꯪꯃꯈꯩ ꯆꯥꯔꯕꯅꯤꯅ 이사세 몬드럭드나 ngayaksu uithare nan makaidi pan mayen kar phulaga savanina ngayak lerga hektamak puk ase lamrapani hey puk chawbo nangi puk asidi lamduna ta hek leidago ay nang utak ngamlaroy kamdoni yengo iman midang isana makarino kara nigida niruge yumdaleng dana eramuko ima ngasidi pothabiro ai oina ngasi numidang isara tanjirage hꯧꯖꯤꯛꯇ ꯂꯥꯝꯗ꯭ꯔꯦꯗ Kari watano nibungo napanggan duk sauravanang midasak ni piniruda kanana hapirakadoribano kanana nang bunong sigigirapkadoribano hꯧꯖꯤꯛ lamdrabasu horendi lamlakkani nang Hima budi lamlaroy. Kari matuwarano haibay Natase pakang hunglaw na parabanine. Karigi ay layna imana migida ni pinidoino. Yengo ay natorpose. Ngasisu porom asawa mo parakpado. Imana di karigino ay se. Sokta ektajade. Ima nang ahal oiriko pangansu sole aduna ngasidagidi nasana imong ngasigi awad apapum namakki polum purani ay na hanjilak trimakoy ima yumda nungay na potharamu karimata waruranu hairisini asumna gorgona mama buthajiba piramlaga yumdagi thokkirami amaromda mama lukhrabi ahalladudi masagi nahan makhaiga manada momong aduda ingak ngakna yengduna lehoram Hey, Gorgo, kadaidno? Kumdene. Asumna mamay thangdadi Gorgo kana laitraba sikpo khong amagi marumda phamla. Makut kuning daudagi pat ki lairem bana pirakkiba kudop adu lokthokduna munna yengduna wakal tori. Lairem baduna takpi kiba dumak achumba oiribra. tasengnamak kudop yayoibi asina magi apama kuding tungan mangamgadoribra haina khalam laina guminam ngangudi ngangloi aseng makangnaba ngasi numidangi ima isagi thongnaba chen ensang napi
비요 액터막 니저라기 그도 야요이비 ngasi numidangi ima isagi tong nama cheng ensang napi bibiro